ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯃꯌꯥꯝ ꯁꯨꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯤꯒ ꯎꯇꯤ ꯊꯣꯡꯉꯦ ꯁꯤꯗꯅ ꯀꯣꯝꯕ꯭ꯔꯦꯛꯀ ꯃꯣꯇꯣꯔꯒ ꯑꯃ ꯉꯧꯔꯦ ꯆꯥꯛ ꯀꯥꯝꯃꯦꯀꯣ ꯁꯤꯒ ꯑꯗꯨꯒ ꯁꯤ ꯕꯥꯀꯦꯠꯁꯦ ꯁꯤꯗ ꯄꯨꯁꯜꯂꯛꯑꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯟꯗ ꯊꯣꯡꯗꯣ ꯁꯦꯝꯃꯝꯗꯣꯏꯗꯣ ꯍꯥꯏꯗꯤ ꯁꯦꯝꯗꯣꯏꯗꯣ ꯑꯩꯈꯣꯏꯅ ꯕꯥꯀꯦꯠꯁꯦ ꯊꯝꯕ ꯖꯒꯥꯗꯣ ꯑꯗꯨꯒꯤꯗꯣ ꯁ꯭ꯋꯥꯏꯋꯥꯏꯁꯤꯒ ꯊꯨꯒꯥꯏꯗꯣꯏꯃꯤꯅꯅꯦ ꯊꯝꯕꯗꯣ ꯐꯔꯛ ꯇꯥꯔꯅꯦꯕ ꯎꯄꯨꯕꯨꯗꯤ ꯂꯦꯡꯉꯔꯣꯏ ꯎꯄꯨꯗꯤ ꯁꯨꯃꯥꯏꯅ ꯃꯐꯝꯁꯦ ꯊꯝꯃꯝꯃꯅꯤ ꯀꯩꯅꯣ ꯁꯤ ꯊꯣꯡꯁꯦ ꯃꯦꯟꯁꯤꯜꯂꯒ ꯁꯣꯟꯗ ꯊꯣꯡ ꯐꯥꯠꯇꯣꯏꯅꯤꯅꯅꯦ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡꯒ ꯃꯊꯧ ꯇꯥꯅꯤꯗꯅ ꯑꯗꯨꯒꯤ ꯁꯤꯒ ꯊꯝꯃꯦ ꯏꯆꯥ ꯅꯨꯄꯥꯅ ꯉꯥ ꯐꯥꯕꯁꯦ ꯀꯟꯕꯅ ꯁꯤꯒ ꯉꯥꯁꯤꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯁꯦ ꯃꯥꯏ ꯉꯧꯔꯣ ꯃꯃꯥꯁꯤ ꯉꯧꯔꯣ ꯃꯥ ꯊꯣꯡꯗꯕꯤꯗ ꯑꯉꯧꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯁꯤꯁꯨ ꯑꯃꯨꯛ ꯁꯦꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯅꯦ ꯉꯥꯁꯦ ꯆꯟꯕꯅ ꯍꯥꯏꯈꯤꯅꯤꯕꯣ ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯔꯦ ꯆꯦꯡꯁꯨ ꯈꯞ ꯄꯨꯔꯦ ꯋꯥꯁꯨ ꯋꯥꯔꯦ ꯏꯁꯥꯁꯦ The next day. ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯊꯥ ꯇꯔꯨꯛꯀꯤ ꯄꯤꯖꯕꯗꯣ ꯑꯗꯨꯒꯤꯗꯣ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟ ꯍꯜꯂꯗꯕꯗꯣ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯎꯔꯒ ꯍꯟꯅꯕ ꯍꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯉꯥꯏꯅ ꯂꯩꯔꯦꯅꯦ ꯑꯉꯥꯡꯗꯤ ꯁ꯭ꯀꯨꯜ ꯍꯥꯡꯆꯤꯠꯇꯒꯤ ꯍꯥꯡꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯃꯍꯥꯗꯦꯕꯇꯁꯨ ꯐꯣꯂꯥ ꯈꯔ ꯀꯠꯂꯦ ꯊꯕꯛꯇꯣ ꯀꯜꯂꯦꯅꯀꯣ ꯑꯗꯒꯤ ꯆꯥ ꯂꯣꯜꯂꯦ ꯆꯥ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯁꯨꯝꯇ ꯆꯥꯗ꯭ꯔꯤꯑꯕ ꯑꯩꯉꯣꯟꯗ ꯁꯤꯡꯖꯨ ꯁꯨꯕꯒꯤ ꯄꯥꯂꯤ ꯇꯥꯕ ꯍꯥꯏꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯁꯤꯡꯖꯨ ꯁꯨꯕꯗ ꯈꯔ ꯄꯥꯝꯖꯕꯅꯤꯅꯅꯦ ꯁꯤꯡꯖꯨꯗ ꯑꯩ ꯁꯨꯒꯦ ꯀꯅꯥꯝꯇ ꯍꯥꯏꯔꯨꯔꯅꯣ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯍꯥꯏꯅ ꯑꯩ ꯀꯥꯡꯈꯟꯁꯦ ꯊꯥꯕꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯞꯁꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯊꯤꯔꯒ ꯆꯥꯕ ꯍꯩꯇ꯭ꯔꯣ ꯁꯤꯒ ꯂꯩꯔꯦ ꯁꯤꯡ ꯃꯅꯥ ꯊꯤꯔ ꯆꯠꯇꯣꯏꯅꯤ ꯉꯔꯥꯡꯗꯤ ꯑꯩꯅꯅꯦ ꯁꯤꯜꯆꯔꯗꯒꯤ ꯕꯤꯖꯨꯂꯤ ꯍꯣꯏꯗꯒꯤ ꯖꯦꯅꯝ ꯍꯥꯏꯒꯤꯅ ꯖꯦꯅꯝꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯝꯊꯣꯛ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯐꯣꯂꯥ ꯀꯠꯅꯕꯅ ꯂꯣꯏꯔꯦ ꯁꯤꯗꯤꯅꯦ ꯁꯤꯡꯖꯨ ꯁꯨꯕ ꯃꯇꯝꯗꯅꯦ ꯑꯁꯤꯒꯤ ꯆꯥꯛꯀꯤ ꯙꯀꯟꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯁꯣꯏꯑꯕ ꯁꯤꯡꯖꯨꯁꯦ ꯁꯤꯗ ꯁꯣꯏꯖꯜꯂꯒ ꯑꯗꯨꯒꯤ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯊꯝꯗꯣꯏꯅꯤ ꯅꯞꯁꯟꯅꯗꯅꯕꯒꯤ ꯃꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯃꯑꯣꯡꯗꯤ ꯆꯥꯗ꯭ꯔꯤ ꯏꯀꯥꯏꯊꯕꯤꯅ ꯈꯔ ꯅꯝꯗꯣꯔꯤ ꯁꯨꯕ ꯍꯩꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯏꯀꯥꯏꯊꯕꯤꯗ ꯁꯨꯕꯗ ꯈꯔ ꯗꯦꯟꯖꯔꯦꯁꯅꯤꯅ ꯈꯨꯠ ꯁꯥꯒ ꯀꯛꯏꯑꯕ ꯑꯗꯨꯅ ꯐꯔꯦ ꯉꯝꯅꯕ ꯍꯣꯠꯅꯔꯅꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯌꯥꯎꯗꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯔꯦ ꯌꯥꯝ ꯁꯥꯕꯅ ꯈꯨꯠꯁꯥ ꯂꯛꯁꯥ ꯑꯃ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯇꯩꯒꯤ ꯊꯥ ꯇꯔꯨꯛꯀꯤ ꯑꯍꯟꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯐꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯠꯂꯕ ꯑꯗꯣ ꯃꯣꯏ ꯁꯣꯝꯗꯗꯤ ꯈꯨꯠꯁꯥ ꯂꯛꯁꯥ ꯑꯃꯗꯨꯅ ꯑꯩ ꯁꯤꯗ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤꯅꯤ ꯃꯌꯥꯝ ꯑꯗꯒꯤ ꯅꯍꯥꯟꯈꯩꯕꯨꯗꯤ ꯀꯣꯛꯀꯁꯦ ꯌꯥꯝꯅ ꯀꯨꯞꯇꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯀꯣꯛ ꯂꯨꯕꯁꯦ ꯀꯨꯞꯄꯒꯤ ꯑꯗꯣ ꯃꯊꯧ ꯇꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯏꯇꯩꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯐꯔꯛꯇꯣ ꯊꯣꯛꯑꯕꯅꯤꯅ ꯊꯪꯅꯕ ꯏꯇꯩꯁꯤꯡꯁꯨ ꯁꯨꯇꯤ ꯂꯥꯛꯅꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯧ ꯍꯥꯏꯕ ꯃꯧꯁꯦ ꯑꯣꯏꯕ ꯇꯥꯔꯗꯤꯀꯣ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯆꯪꯕꯗ ꯀꯣꯛ ꯊꯥꯗꯣꯛꯑꯒ ꯆꯪꯕꯁꯦ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯐꯅꯦꯛꯀꯁꯦ ꯊꯕꯥꯛ ꯁꯦꯠꯀꯠꯂ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗ ꯉꯁꯥꯏꯈꯩꯗꯤ ꯁꯣꯟꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯂꯥꯡꯕꯗꯣ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯑꯩꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤꯅꯤ ꯉꯝꯗꯦ ꯂꯥꯡꯕꯅ ꯁꯤꯗ ꯉꯁꯤ ꯚꯟꯗ꯭ꯔꯥꯒꯤ ꯆꯥꯂꯨꯛ ꯑꯃꯨꯛ ꯊꯣꯡꯕ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝ ꯚꯟꯗ꯭ꯔꯥ ꯆꯥꯕ ꯂꯣꯏꯔꯦ ꯍꯣꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯄꯨꯛꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛ ꯀꯥꯈꯠꯂꯦ ꯆꯥꯃꯟꯅ ꯑꯩꯒꯤꯅꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯨꯗꯣꯛꯑꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯈꯨꯗꯩꯅꯤ ꯃꯄꯥꯒꯤ ꯈꯨꯗꯩꯁꯦ ꯅꯅꯥꯗ ꯁꯦꯠꯄ ꯌꯥꯔꯦ
ꯁꯤ ꯐꯤꯔꯣꯟꯁꯦ ꯁꯨꯗꯣꯛꯑꯒ ꯊꯝꯃꯝꯃꯅꯤ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯡꯅꯩꯌꯦꯕ ꯑꯗꯨꯅ ꯍꯨꯃꯥꯡ ꯊꯣꯛꯑ ꯐꯤꯔꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯊꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯑ ꯁꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯉꯁꯤ ꯑꯗꯨꯝ ꯁꯨꯗꯣꯛꯑ ꯊꯝꯃꯝꯃꯦ ꯁꯤꯅ ꯃꯨꯒꯥꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯤꯕꯤꯔꯛꯄ ꯃꯨꯒꯥꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯗꯤ ꯄꯤꯌꯣꯔ ꯃꯨꯒꯥꯗꯨꯅꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯇꯝꯗꯨꯒꯗꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯃꯇꯝꯗꯨꯒꯗꯤ ꯄꯥꯝꯃꯝꯗꯦꯕ ꯈꯪꯗ꯭ꯔꯤꯕꯅꯦ ꯃꯨꯒꯥꯒꯤ ꯚꯦꯂꯨꯗꯣ ꯈꯪꯗꯕꯅꯤꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯁꯤꯒꯤ ꯃꯨꯒꯥ ꯑꯁꯦꯡꯕꯁꯦ ꯐꯪꯗ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯕꯁꯇ ꯇꯣꯡꯉꯒ ꯆꯠꯇꯣꯏꯅꯤ ꯁ꯭ꯀꯨꯜꯁꯨ ꯍꯧꯔꯅꯦꯕ ꯍꯌꯦꯡ ꯃꯊꯪ ꯍꯥꯡꯆꯤꯠꯇꯤ ꯁ꯭ꯀꯨꯜ ꯍꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯟꯗꯣꯏꯅꯤ ꯍꯌꯦꯡꯅꯦꯕ ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯦ ꯉꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯅꯤꯝ ꯃꯅꯥꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏ ꯅꯤꯝ ꯃꯅꯥꯁꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯅꯤꯝ ꯃꯅꯥꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦꯕ ꯅꯤꯝ ꯃꯅꯥꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒꯤ ꯅꯤꯝ ꯃꯅꯥ ꯍꯦꯛꯑꯦ ꯑꯗꯨ ꯄꯨꯔꯛꯑꯣ ꯃꯩꯈꯦꯠ ꯈꯦꯠꯀꯦ ꯃꯌꯥꯝ ꯀꯨꯔꯀꯨꯔꯤꯒꯤ ꯇꯦꯁ ꯇꯧꯁꯤ ꯀꯨꯔꯀꯨꯔꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦꯅ ꯍꯥꯏꯕꯁꯦ ꯆꯨꯝꯃꯦꯁꯦ ꯄ꯭ꯔꯨꯐꯁꯤꯒ ꯂꯩ ꯑꯩ ꯅꯤꯝ ꯃꯅꯥꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗꯦꯀꯣ ꯁꯤ ꯈꯛꯇꯪꯇꯅꯤ ꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯌꯣꯝꯁꯤꯜꯂꯅꯤ ꯀꯥꯟꯗꯤꯟ ꯑꯃ ꯐꯨꯠꯂꯒ ꯂꯣꯟꯈꯤꯕ ꯍꯋꯥꯏꯖꯥꯔꯗꯣ ꯊꯨꯃꯣꯛꯇꯣ ꯃꯩ ꯆꯥꯛꯑꯝꯗꯅ ꯑꯩꯅ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯂꯪꯊꯣꯛꯁꯤꯔꯥꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯨꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯕꯀꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯁꯤꯁꯦ ꯑꯗꯨꯝ ꯃꯔꯤꯒ ꯈꯔ ꯑꯗꯨꯝ ꯆꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯇꯤꯐꯤꯟꯗ ꯈꯔ ꯍꯥꯞꯄ ꯄꯨꯔꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯂꯥꯛꯏꯑꯕ ꯑꯗꯨꯝ ꯊꯝꯃꯝꯃꯅꯤ ꯏꯅꯝꯃ ꯃꯥ ꯐꯧꯗꯣꯏꯔ ꯆꯥ ꯇꯧꯖꯔꯅꯤ ꯑꯩꯒꯤꯗꯤ ꯑꯩ ꯑꯣꯛꯅꯕ ꯇꯤꯐꯤꯟꯗ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯄꯨꯔ ꯆꯠꯂꯅꯤ ꯁꯤꯗꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯣ ꯑꯩꯈꯣꯏ ꯅꯅꯥꯎ ꯍꯧꯖꯤꯛ ꯉꯥ ꯑꯃ ꯐꯥꯈ꯭ꯔꯦ ꯑꯃꯈꯛꯀ ꯐꯥꯈꯤꯌꯦ ꯅꯣꯏꯒ ꯀꯩꯅꯣꯒ ꯑꯣꯏꯅ ꯂꯥꯛꯀ ꯅꯛꯅꯕ꯭ꯔꯣ? ꯌꯥꯝ ꯂꯥꯞꯅꯗꯦ ꯃꯤꯅꯤꯠ ꯀꯩꯅꯣ